इरमदम मणिपुर असी पिक्चरबसु हिरम खुदिंगदा हैथोई सिंथोइबा मालेमगी लेबाक कयागा सांगदमनबदा पजेंग फिरालगी मपु ओइदुना तलैरब लमदमनी लैशम लोंदगी सागोनदुना लाक्लबा फजरब चनबी वहनथोक कयाना योमलब फिजेट मिटफम होंगमंगमद्रब खुद साहिबगी पोथोक कयाना इरमदम मसिबु मालेमना सखंगनबीरी आकाशवाणी इम्फालगी पाउ कांगबुना लेप्तना संदोकचरिबा अखनब थौरमगी ngasiगी tangkak asida puduna lakchari Thongjaogi Khunthoklon Thongjao Khun thoidokna khut sahibada singthaba yaraba khul amani khun asi Burma Sugunurota Imphaldagi kilometer nifu mangarom kha pangna chatlaga hianglam kendragi manung channa laiba safu saba madi leimatin yoktuna mugagi pothok puthokpa yelhomi chakpa phurupna khundaba khul amani Thongjao khulna maihoromdagi chafu sarakpaduna ngasi phauba makhal makha kayagi chafugi polam puthoktuna miyamda khudol tambiri Manipurda karamba matamdagi chafu saba horkhibagi haiba chapchapa matam khangma ngamdrabasu Leishemlaku matamdagi iramda masida chafu sizinarkle haibasi aribu wari larik singna takli Panthoibibu khabagi maran yaida awong on tamduna thilakpa matamda Haule ayakpa yanglei ahauba walong chafu ama yaurukpagi wari amadi sakpa phurupna nura khudon leigi matum tarap tauba mahidu urubadagi chafu sakhibagi warina leishemlondagi hauna chafu sizinarkle haiba takli atopa wafam amana China gi ariba chafudagi Manipur gi kanglada phangkiba chafu aduna changyeng taurubada hena lirambagi wafam su leiri Thongjao khunna Thongjao kaukhiba amadi haujik leiriba mafam asida khunda laitana leirkhibaga waikhong khunna thum sunglambaga yamna naknaba mari leinei maidingu pamhaibana Manipurda ningthau oina panma matamda thumgi pothok marang kairamde ningthauna lamdam asigi thumhi thokpa mafam singda thumkhong semlaga thum sungduna leibak miyamda marang kaina phanghanna bohonarami matamaduda chaurakna thum sunglamba mafam singdi waikhong ningel sikhong chandrakhong amasung torbung panba yai thum sungbada thumhi adu maida londuna puthokpanina patra changdaba yade waikhong khunda thum sungbada thumgi pothok marang kaina puthokpa ngamnana bohonarakpada mafamduda chafu saba miyoising leihanba taki matamduda Thongjaudi lamangdongi Thongjaorok turen mapanda khundaba chakpa chafu saba khun ama oina leirammi ningthau pamhaibana thumgi pothok marang kaina puthoknabagi thoksil makhada Thongjaorok turen mapanda khundariba chakpa chafu saba singbu kauraga waikhong khunda chafu saduna thum marang kaina puthoknabagi damakta naungna khunda hanki Thongjaona chafu puthoklaga waikhongna thum sungduna pothok marang kaina puthokpa ngamki Chafu sariba chakpa kanglup asibu Thongjaorok turen mapandagi lakhibagi damak Thongjao haina ngasi phauba kaunari matamaduda Thongjaorok turen mapandagi lakhiba yumnak singdi samjat sabam leimapokpam kharaibam amasung wangjam sagai singasina khunda ahanba oirakhi ariba matamdagi chanarakpa chakpa kanglupki chanabi khunlakpana khungilu singba oiduna luplakpa naharakpa asina singba phamnaiba sing leiduna Thongjao khun haujik phauba chakpa phurupki chanabi liklam ngakna leiri masigi matangda Thongjao mayai laikai samjat sabam kamalana Akashvani Imphal-gi pau kangbuda asumna phongdokli Thongjao khun na chi ningthau pamhaibagi matamda waikhongda thum sungbuda chafu darkar oibadagi lamangdonggi Thongjao lok mapanda taba chafu saba chakpa phuruptagi honglakpani haujik phauba chakpa phurupki natki chatnabi oina Thongjao khun asida phamnaiba khulakpi amadi atokpa phamnaibi kaya naina leiri phulasi maruiba simphamdi chafu saba lausinguba amadi mugagi pothok puthokpani haujiki oina mugagi pothok puthokpagi sinphamji hanthare adubu chafu sabagi sinphamdi baihoroldagi chanarakpa adu leptana chathari adugi mathakta anaupa pothok kaya su puthokli maruina hujiksu Thongjao khulasi chafugi pothok puthokpagi damak yamna sakhangbiri Leima mugatin yoktuna Thongjao khunna chafu saduna chafugi pothok puthoklabasu matamaduda leibak ningthongna sakhangbadi leimatin yoktuna mugagi pothok puthokpaduda hena sakhangbiki matamaduda Manipurda
ꯑꯅꯥꯟꯕ ꯑꯔꯨꯕ ꯐꯖꯕ ꯐꯤ ꯍꯥꯏꯔꯕꯗꯤ ꯂꯩ ꯃꯇꯤꯟꯗꯒꯤ ꯁꯨꯡꯕ ꯃꯨꯒꯥꯅ ꯁꯥꯕ ꯐꯤ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯧꯀꯣꯜꯒꯤ ꯂꯩ ꯃꯁꯤꯖꯁꯤꯡꯅ ꯑꯀꯤ ꯑꯃꯧꯒꯤ ꯃꯇꯝꯗ ꯀꯕ꯭ꯔꯪ ꯐꯤ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯀꯕ꯭ꯔꯪꯒꯤ ꯂꯪ ꯄꯨꯊꯣꯛꯄ ꯑꯁꯤ ꯆꯛꯄ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯅꯁꯨ ꯄꯨꯊꯣꯛꯂꯝꯗꯦ ꯆꯛꯄ ꯀꯥꯡꯂꯨꯞꯁꯨ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯂꯝꯕ ꯅꯠꯇꯦ ꯂꯩꯃꯔꯥꯝ ꯊꯣꯡꯖꯥꯎ ꯈꯨꯔꯈꯨꯟ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯍꯨꯝ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯀꯕ꯭ꯔꯪꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯝꯃꯤ ꯊꯣꯡꯖꯥꯎꯅ ꯈꯨꯟꯗꯥ ꯑꯍꯥꯟꯕꯗꯒꯤ ꯆꯐꯨꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯊꯣꯡꯖꯥꯎꯅ ꯁꯥꯕ ꯀꯪꯅꯥꯟ ꯄꯨꯟ ꯐꯖꯕꯇ ꯅꯠꯇꯅ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯇꯧꯕꯇꯕꯨ ꯀꯪꯅꯥꯟ ꯄꯨꯟ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯛꯆꯤꯡ ꯀꯪꯅꯥꯟ ꯄꯨꯟ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯣꯡꯖꯥꯎꯅ ꯁꯥꯔꯤꯕ ꯆꯐꯨꯒꯤ ꯄꯣꯠꯂꯝ ꯑꯌꯥꯝꯕ ꯊꯣꯡꯖꯥꯎ ꯈꯨꯟꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯀꯛꯆꯤꯡ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ ꯊꯣꯡꯖꯥꯎ ꯈꯨꯟꯅ ꯄꯨꯊꯣꯛꯄ ꯆꯐꯨꯒꯤ ꯄꯣꯠꯂꯝ ꯑꯌꯥꯝꯕ ꯂꯥꯏ ꯃꯅꯥꯏ ꯈꯨꯟꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯂꯣꯟꯄꯣꯠ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯄꯣꯂꯥꯡ ꯑꯆꯧꯕꯗ ꯍꯥꯞꯂꯒ ꯀꯛꯆꯤꯡ ꯀꯩꯊꯦꯜꯗ ꯌꯣꯟꯅꯔꯝꯃꯤ ꯊꯣꯡꯖꯥꯎꯒꯤ ꯅꯨꯄꯤ ꯆꯐꯨ ꯁꯥꯕꯤ ꯑꯃꯠꯇꯅ ꯃꯁꯥ ꯃꯁꯥꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕꯒꯤ ꯃꯇꯝ ꯐꯪꯗꯦ ꯆꯐꯨ ꯃꯩ ꯏꯛꯐꯝ ꯐꯨ ꯈꯣꯡꯗ ꯂꯥꯏ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯧꯈꯤꯕ ꯉꯥꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯠꯊꯣꯛꯅ ꯋꯥꯠꯄ ꯄꯤꯌꯨ ꯍꯥꯏꯕꯅ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯊꯣꯡꯖꯥꯎꯅ ꯄꯨꯊꯣꯛꯂꯤꯕ ꯆꯐꯨ ꯃꯈꯜ ꯑꯁꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯍꯥꯟꯕꯗ ꯑꯔꯤꯕ ꯃꯇꯝꯒꯤ ꯆꯐꯨ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕꯗ ꯑꯅꯧꯕ ꯃꯇꯝꯒꯤ ꯆꯐꯨ ꯑꯁꯤꯅꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯆꯐꯨ ꯃꯈꯜ ꯈꯔ ꯄꯜꯂꯕꯗ ꯑꯍꯥꯟꯕꯗ ꯀꯪꯅꯥꯟ ꯄꯨꯟ ꯃꯁꯤ ꯁꯅꯥꯄꯨꯟꯒꯨꯝꯅ ꯏꯁꯤꯡ ꯁꯣꯛꯄꯗ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯔꯦꯟꯒꯤ ꯆꯐꯨꯁꯨ ꯑꯣꯏꯅꯩ ꯑꯅꯤꯁꯨꯕꯗ ꯏꯁꯥꯏꯐꯨ ꯃꯁꯤ ꯃꯈꯥ ꯂꯥꯎꯕ ꯏꯁꯤꯡ ꯌꯣꯛꯇꯨꯅ ꯊꯝꯕ ꯌꯥꯕ ꯑꯆꯧꯕ ꯆꯐꯨꯅꯤ ꯑꯍꯨꯝꯁꯨꯕꯗ ꯆꯦꯡꯐꯨ ꯃꯁꯤ ꯆꯦꯡ ꯍꯥꯞꯇꯨꯅ ꯈꯤꯟꯅꯅꯕ ꯃꯈꯥ ꯂꯥꯎꯕ ꯃꯈꯣꯡ ꯄꯥꯟꯕ ꯆꯐꯨꯅꯤ ꯃꯔꯤꯁꯨꯕꯗ ꯈꯔꯨꯡ ꯃꯁꯤ ꯃꯔꯤꯡ ꯑꯃꯗꯤ ꯑꯇꯩ ꯆꯤꯡꯃꯤ ꯐꯨꯔꯨꯞꯅ ꯌꯨ ꯍꯥꯞꯇꯨꯅ ꯊꯝꯕꯗ ꯁꯤꯖꯤꯟꯅꯩ ꯄꯣꯠ ꯆꯩ ꯍꯥꯞꯂꯒ ꯂꯤꯕꯗꯁꯨ ꯑꯃꯗꯤ ꯂꯐꯣꯏ ꯑꯣꯝꯕꯗꯁꯨ ꯁꯤꯖꯤꯟꯅꯩ ꯃꯉꯥꯁꯨꯕꯗ ꯇꯣꯝꯂꯣꯏ ꯃꯁꯤ ꯌꯨ ꯌꯥꯕꯗ ꯁꯤꯖꯤꯟꯅꯩ ꯌꯨ ꯍꯥꯞꯇꯨꯅ ꯊꯝꯕꯗꯁꯨ ꯁꯤꯖꯤꯟꯅꯩ ꯇꯔꯨꯛꯁꯨꯕꯗ ꯉꯥꯉꯛ ꯃꯁꯤꯅ ꯆꯥꯛ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ ꯂꯥꯡꯕꯟ ꯇꯔꯄꯟꯒꯤ ꯆꯥꯛ ꯊꯣꯡꯕꯗꯁꯨ ꯁꯤꯖꯤꯟꯅꯩ ꯇꯔꯦꯠꯁꯨꯕꯗ ꯃꯨꯆꯨ ꯈꯨꯝ ꯃꯁꯤꯅ ꯒꯣꯠ ꯆꯐꯨ ꯑꯣꯏꯅꯩ ꯄꯥꯡꯒꯜꯁꯤꯡꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯏꯁꯤꯡ ꯆꯥꯏꯕꯗꯁꯨ ꯁꯤꯖꯤꯟꯅꯩ ꯅꯤꯄꯥꯟꯁꯨꯕꯗ ꯉꯥꯡꯀꯣꯛ ꯆꯐꯨ ꯃꯈꯜ ꯑꯁꯤ ꯆꯤꯡꯃꯤꯁꯤꯡꯅ ꯆꯥꯛ ꯊꯣꯡꯕꯗ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯉꯥꯟꯕꯗ ꯁꯤꯖꯤꯟꯅꯩ ꯃꯥꯄꯟꯁꯨꯕꯗ ꯀꯣꯔꯦꯛ ꯃꯁꯤ ꯈꯨꯖꯥꯏ ꯃꯆꯥꯒꯨꯝꯕꯅꯤ ꯏꯁꯤꯡ ꯊꯛꯅꯕ ꯑꯃꯗꯤ ꯆꯤꯅꯤ ꯍꯥꯞꯂꯒ ꯄꯥꯇ꯭ꯔ ꯑꯁꯤꯗꯒꯤ ꯀꯣꯠꯂꯒ ꯆꯥꯏ ꯍꯥꯏꯗꯨꯅ ꯀꯣꯔꯦꯛ ꯀꯧꯅꯈꯤꯕꯅꯤ ꯍꯥꯏꯅꯩ ꯊꯣꯡꯖꯥꯎꯅ ꯄꯨꯊꯣꯛꯄ ꯑꯅꯧꯕ ꯃꯈꯜꯒꯤ ꯆꯐꯨ ꯃꯈꯜ ꯈꯔ ꯄꯜꯂꯕꯗꯤ ꯒꯝꯂꯥꯒꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯉꯥꯔꯤ ꯈꯔꯨꯡ ꯋꯥꯇꯔ ꯐꯤꯜꯇꯔ ꯑꯃꯁꯨꯡ ꯂꯩꯇꯦꯡꯒꯤ ꯆꯐꯨ ꯃꯈꯜ ꯀꯌꯥꯃꯔꯨꯝꯁꯤꯡ ꯑꯁꯤꯅꯤ ꯊꯣꯡꯖꯥꯎ ꯈꯨꯟꯗ ꯆꯐꯨ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯑꯔꯤꯕ ꯃꯇꯝꯗ ꯅꯨꯄꯤ ꯈꯛꯇꯅ ꯁꯥꯅꯔꯝꯃꯤ ꯁꯥꯅꯅꯕ ꯃꯆꯥꯛ ꯂꯥꯡꯕꯗꯤ ꯅꯨꯄꯥ ꯌꯥꯎꯅ ꯍꯣꯠꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯄꯨꯟꯅ ꯁꯤꯟꯐꯝ ꯑꯁꯤꯗ ꯁꯨꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯥꯃꯛ ꯍꯧꯖꯤꯛ ꯆꯐꯨ ꯁꯥꯔꯤꯕꯤ ꯊꯣꯡꯖꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯝꯖꯠ ꯁꯥꯕꯝ ꯀꯃꯂꯥꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯁꯥꯔꯤꯕ ꯆꯐꯨꯁꯤ ꯆꯐꯨ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯄꯨꯊꯣꯛꯑꯦ ꯑꯃꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯆꯐꯨ ꯍꯥꯏꯗꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯅ ꯅꯥꯠꯀꯤ ꯑꯣꯏꯅ ꯁꯥꯖꯔꯝꯕ ꯑꯃ ꯑꯅꯧꯕ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯇꯧ ꯇꯝꯕ ꯑꯃ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯑꯔꯤꯕ ꯆꯐꯨ ꯑꯅꯧꯕ ꯆꯐꯨ ꯆꯐꯨ ꯁꯥꯕ ꯍꯥꯏꯁꯤ ꯆꯐꯨꯗꯣ ꯆꯍꯤꯗꯨꯃꯒꯤ ꯀꯣꯟꯅꯅꯕ ꯂꯩꯕꯥꯛ ꯄꯩꯁꯜꯂꯒ ꯊꯝꯕ ꯂꯩꯉꯣꯏ ꯄꯩꯁꯜꯂꯒ ꯊꯝꯕ ꯆꯔꯨ ꯄꯩꯁꯜꯂꯒ ꯊꯝꯕ ꯂꯩꯕꯥꯛꯀ ꯂꯩꯉꯣꯏꯒꯁꯤꯅ ꯁꯥꯕꯗꯣ ꯆꯪꯒꯗꯣꯏꯕ ꯑꯗꯨꯒ ꯆꯔꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯕ ꯅꯠꯇꯕꯅꯤನ ꯆꯍꯤꯗꯨꯃꯒꯤ ꯄꯩꯁꯜꯂꯒ ꯊꯝꯃꯦ ꯂꯩꯕꯥꯛ ꯇꯧꯈꯠꯄꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯁꯣꯏꯜ ꯂꯦꯌꯔꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯈꯥꯗꯒꯤ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯅꯣꯡ ꯇꯥꯗꯕ ꯃꯇꯝ ꯃꯔꯨꯑꯣꯏꯅ ꯐꯥꯏꯔꯦꯟ ꯂꯝꯇꯥ ꯁ꯭ꯋꯥꯏꯗ ꯑꯌꯥꯝꯕ ꯇꯧꯅꯩ ꯑꯗꯨ ꯇꯉꯥꯏ ꯐꯗꯅ ꯂꯩꯔꯛꯇꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤꯅ JCB ꯀꯣꯠꯊꯣꯛꯍꯜꯂꯒ ꯀꯣꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯅꯔꯦ ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅꯗꯤ ꯐꯥꯏꯔꯦꯟ ꯂꯝꯇꯥꯁꯤꯗ ꯑꯗꯨꯝ ꯂꯧꯁꯜꯂꯒ ꯊꯝꯃꯦ ꯂꯩꯉꯣꯏꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯒꯤ ꯃꯇꯝ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯐꯥꯎꯕꯗꯗꯤ ꯊꯣꯡꯖꯥꯎ ꯇꯨꯔꯦꯟꯅ ꯋꯥꯏꯈꯣꯡꯒ ꯇꯥꯏꯅꯕ ꯂꯩꯔꯤꯕꯁꯤꯗ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯆꯦꯟꯊꯔꯛꯄꯗꯨꯗꯒꯤ ꯄꯦꯛꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯦꯔꯧꯗꯒꯤ ꯂꯣꯠ ꯑꯣꯏꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯃꯒꯤ ꯀꯣꯟꯅꯒꯗꯕꯗꯣ ꯂꯣꯠ ꯑꯃꯅ ꯀꯣꯟꯅꯅꯤ ꯑꯅꯤꯅ ꯀꯣꯟꯅꯅꯤ ꯍꯥꯏꯕꯗꯣ ꯊꯝꯃꯒ ꯆꯔꯨꯅ ꯂꯧ ꯂꯣꯏꯔꯛꯄꯒꯤꯁꯤꯗ ꯆꯔꯨ ꯃꯄꯨꯟ 1,000 ꯊꯝꯒꯅꯤ 900 ꯊꯝ ꯑꯩꯒꯤ ꯁꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤꯗꯨꯃꯒꯤ ꯀꯣꯟꯅꯅꯕ ꯄꯩꯁꯜꯂꯒ ꯊꯝꯃꯤ ꯑꯗꯨꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯥꯕꯒꯤ ꯃꯑꯣꯡꯁꯤ ꯁꯥꯕꯁꯤ ꯂꯩꯕꯥꯛꯁꯤ ꯍꯥꯟꯅ ꯄꯦꯠꯍꯜꯂꯅꯤ ꯂꯩꯕꯥꯛ ꯄꯦꯠꯍꯜꯂꯕ ꯃꯇꯨꯡꯗ ꯂꯩꯉꯣꯏꯒ ꯌꯥꯅꯔꯒ ꯁꯨꯒꯥꯏꯔꯅꯤ
ꯁꯨꯒꯥꯏꯕ ꯃꯇꯝꯁꯤꯗ ꯇꯁꯦꯡꯕꯒꯤꯗꯤ ꯂꯩꯉꯣꯏꯁꯤ 30% ꯌꯥꯟꯒꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯩꯉꯣꯏꯗꯨꯅ ꯇꯥꯡꯕ ꯑꯣꯏꯕꯅꯤꯅ ꯂꯩꯕꯥꯛꯅ 70% ꯑꯣꯏꯕ ꯂꯩꯉꯣꯏꯅ 30% ꯑꯣꯏꯔꯒ ꯌꯥꯟꯕꯗꯨꯗ ꯂꯩꯉꯣꯏꯁꯤ ꯇꯥꯡꯕ ꯑꯣꯏꯕꯅꯤꯅ ꯈꯔ ꯍꯟꯊꯅ ꯌꯥꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤ ꯗꯦꯀꯣꯔꯦꯇꯤꯚ ꯑꯥꯏꯇꯦꯝ ꯁꯥꯕꯁꯤꯡꯗꯨꯗꯤ ꯃꯣꯏꯒꯤ ꯃꯣꯜ ꯁꯤꯖꯤꯟꯅꯕ ꯀꯥꯡꯕꯨꯗꯣ ꯅꯞꯄꯦꯅ ꯂꯩꯉꯣꯏ ꯌꯥꯟꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯒꯤ ꯃꯈꯜꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯁꯥꯟꯅꯈꯔꯦ ꯆꯐꯨ ꯃꯈꯜ ꯈꯔꯒꯤ ꯃꯃꯤꯡ ꯄꯟꯕꯗ ꯑꯩꯈꯣꯏ ꯘꯣꯠ ꯆꯐꯨ ꯏꯁꯥꯏꯐꯨ ꯍꯥꯏꯅꯕꯗꯣ ꯁꯤꯗ ꯀꯪꯅꯥꯟ ꯄꯨꯟꯖꯥꯎ ꯑꯗꯒꯤ ꯐꯨꯔꯛ ꯍꯥꯏꯅ ꯃꯈꯜ 3 ꯊꯣꯛꯅ ꯂꯩ ꯘꯣꯠ ꯆꯐꯨꯁꯤꯗꯁꯨ ꯘꯣꯠ ꯆꯐꯨꯁꯦ ꯂꯩꯃꯔꯦꯟ ꯆꯐꯨ ꯑꯣꯏꯅꯕ ꯌꯥꯎꯏ ꯑꯗꯒꯤ ꯘꯣꯠ ꯑꯣꯏꯅ ꯑꯗꯒꯤ ꯍꯥꯏ ꯆꯐꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯙꯔꯃ ꯀꯔꯃꯒꯤ ꯁꯤꯖꯤꯟꯅꯐꯝꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯈꯔꯦ ꯏꯁꯥꯏꯐꯨꯁꯤꯅ ꯃꯈꯥ ꯂꯥꯎꯕ ꯏꯁꯤꯡ ꯈꯤꯜꯂꯒ ꯊꯝꯕ ꯑꯗ ꯏꯁꯥꯏꯐꯨꯁꯤꯗ ꯃꯈꯣꯡ ꯄꯥꯟꯗ꯭ꯔꯒꯅ ꯆꯦꯡꯐꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯇꯁꯦꯡꯕꯒꯤ ꯆꯦꯡ ꯈꯤꯟꯅꯕ ꯆꯦꯡꯐꯨ ꯍꯥꯏꯔꯒꯗꯤ ꯃꯈꯣꯡ ꯄꯥꯟꯅꯕ ꯑꯗꯨ ꯈꯔ ꯑꯃꯅ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯏꯐꯨꯗꯨꯗ ꯑꯗꯨꯝ ꯃꯈꯥ ꯈꯔ ꯂꯥꯎꯍꯜꯂꯒ ꯆꯦꯡꯐꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯆꯐꯨ ꯃꯈꯜ ꯈꯔ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝ ꯄꯟꯗꯅ ꯃꯃꯤꯡ ꯈꯔ ꯍꯥꯏꯕꯗ ꯏꯁꯥꯏꯐꯨ ꯘꯣꯠ ꯆꯐꯨ ꯆꯦꯡꯐꯨ ꯈꯔꯨꯡ ꯋꯥꯂꯣꯡ ꯇꯣꯝꯂꯣꯏ ꯉꯥꯡꯀ ꯃꯨꯁꯨꯈꯨꯝ ꯂꯩꯔꯤ ꯈꯣꯡꯕꯥꯟꯕꯤ ꯈꯨꯖꯥꯝꯆꯥ ꯀꯦꯒꯥꯝ ꯉꯥꯡꯀꯣꯛ ꯊꯥꯂꯤ ꯋꯥꯡꯈꯨꯝ ꯃꯦꯔꯥꯕꯣꯟ ꯑꯁꯤꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥ ꯂꯩ ꯊꯣꯡꯖꯥꯎ ꯈꯨꯟꯒꯤ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯅ ꯂꯃꯥꯡꯗꯣꯡ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯟ ꯃꯄꯥꯟꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯀꯣꯂꯨ ꯀꯣꯃꯥꯏ ꯄꯨꯗꯨꯅ ꯈꯨꯟ ꯍꯣꯡꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯇꯦꯛ ꯈꯔ ꯏꯁꯤꯡ ꯂꯝꯕꯤꯗ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯌꯥꯏꯗ ꯍꯧꯔꯝꯕ ꯍꯩꯀꯛ ꯍꯦꯛꯂꯒ ꯄꯨꯔꯛꯂꯤꯕ ꯂꯥꯏꯗꯨꯗ ꯍꯥꯟꯅ ꯀꯠꯂꯒ ꯆꯥꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯔꯝꯃꯤ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯂꯣꯏꯔꯗꯨꯅ ꯈꯣꯡ ꯂꯝꯕꯤꯗ ꯁꯔꯤꯛ ꯆꯤꯡꯒꯣꯜꯗ ꯐꯥꯎꯗꯨꯅ ꯂꯥꯛꯈꯤ ꯂꯝꯕꯤ ꯆꯠꯄꯗ ꯋꯥꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯗ ꯆꯤꯡꯗ ꯍꯧꯕ ꯊꯥꯡꯇꯨꯞ ꯍꯦꯛꯂꯒ ꯂꯥꯏꯗ ꯀꯠꯅꯅꯕ ꯍꯣꯠꯅꯕꯗ ꯊꯥꯡꯇꯨꯞ ꯃꯈꯣꯡꯗ ꯈꯣꯏꯕꯤ ꯅꯝꯊꯧ ꯑꯃꯁꯨ ꯃꯀꯣꯟ ꯁꯥꯔꯝꯕ ꯊꯦꯡꯅꯈꯤ ꯃꯗꯨꯁꯨ ꯂꯣꯛꯂꯦ ꯊꯥꯡꯇꯨꯞꯁꯨ ꯍꯦꯛꯂꯦ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯏꯗ ꯀꯠꯂꯕ ꯃꯇꯨꯡꯗ ꯆꯥꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯈꯤ ꯃꯗꯨꯗꯒꯤ ꯍꯧꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯩꯀꯛ ꯊꯥꯡꯇꯨꯞ ꯈꯣꯏꯕꯤ ꯅꯝꯊꯧ ꯑꯍꯨꯝꯁꯤ ꯎꯃꯪ ꯂꯥꯏꯗ ꯀꯠꯇꯨꯅ ꯂꯥꯛꯂꯤ ꯈꯣꯏ ꯀꯠꯄꯗꯤ ꯃꯦꯔꯥ ꯊꯥꯒꯤ ꯄꯥꯟꯈꯠꯂꯛꯄꯗ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯀꯠꯅꯩ ꯊꯥꯡꯇꯨꯞ ꯑꯃꯗꯤ ꯍꯩꯀꯛꯇꯤ ꯀꯥꯂꯦꯟ ꯊꯥꯗ ꯑꯐꯕ ꯊꯕꯥꯟ ꯌꯦꯡꯂꯒ ꯀꯠꯅꯩ ꯑꯅꯤ ꯄꯨꯟꯅ ꯀꯠꯄ ꯅꯠꯇꯦ ꯑꯃꯃꯝ ꯑꯣꯏꯅ ꯆꯍꯤ ꯑꯃꯃꯝ ꯀꯥꯟꯅꯔꯒ ꯀꯠꯅꯩ ꯀꯅꯥꯒꯨꯝꯕꯅ ꯃꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯈꯣꯏ ꯃꯍꯨꯝ ꯁꯥꯔꯕꯗꯤ ꯐꯠꯇꯕ ꯑꯋꯥꯕ ꯇꯥꯒꯜꯂꯤ ꯍꯥꯏꯅ ꯊꯥꯖꯅꯩ ꯈꯣꯏꯗꯨ ꯂꯣꯛꯂꯒ ꯊꯣꯡꯖꯥꯎ ꯂꯥꯏꯗ ꯀꯠꯊꯣꯛꯂꯕꯗꯤ ꯃꯍꯨ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯀꯣꯛꯏ ꯊꯥꯖꯅꯩ ꯑꯗꯨꯅ ꯊꯥꯖꯅꯕꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯠꯂꯕ ꯌꯥꯎꯏ ꯈꯣꯏ ꯃꯈꯜꯗꯤ ꯅꯝꯊꯧ ꯂꯩꯆꯪ ꯉꯥꯂꯦꯟ ꯈꯣꯏꯉꯥꯟ ꯃꯈꯜ 4 ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯄꯨꯋꯥꯔꯤꯒꯤ ꯂꯤꯛꯂꯝꯗ ꯊꯣꯡꯖꯥꯎ ꯈꯨꯟꯅ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯩꯈꯣꯏꯅ ꯈꯛ ꯀꯥꯎꯊꯣꯛꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯔꯣꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯨꯒꯥ ꯇꯤꯟ ꯌꯣꯛꯄ ꯑꯃꯗꯤ ꯆꯐꯨ ꯁꯥꯕꯒꯤ ꯁꯤꯟꯐꯝꯕꯨ ꯄꯊꯥꯡ ꯄꯨꯊꯥꯡ ꯌꯩꯅ ꯌꯣꯛꯈꯠꯇꯨꯅ ꯂꯥꯛꯂꯤꯕ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯨꯜꯅꯤ ꯊꯣꯡꯖꯥꯎ ꯈꯨꯜ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯄ ꯑꯈꯟꯅꯕ ꯊꯧꯔꯝ ꯊꯣꯡꯖꯥꯎꯒꯤ ꯈꯨꯟꯊꯣꯛꯂꯣꯟ ꯂꯣꯏꯖꯔꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯏꯕ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯅ꯭ꯌꯨꯁ ꯑꯦꯗꯤꯇꯔ ꯊꯧꯔꯝ ꯄꯨꯊꯣꯛꯄ ꯒꯤꯟ ꯒꯥꯡꯇꯦ ꯑꯦꯗꯤ ꯅ꯭ꯌꯨꯁ ꯂꯥꯟꯊꯣꯛꯆꯈꯤꯕ ꯉꯥꯡꯉꯣꯝ ꯀꯤꯔꯟ